kaihnba aircraft ki black box fangkhre chap chaba maram khanglagani Nganthoi gi pominaba mache Ahmedabad ta thumkhre haksang masak khangdoknaba DNA test ki damak masi gi sample lawkhre United Kingdom gi konung London gi Gatwick airport ta thungnunaba gi damak ngarang nungthil Gujarat ki Ahmedabad ta leiba Sadar Balawai Patel International Airport tagi paikhat khibada ngairiba Air India flight ama khangaudana airport asiga irap lapnadana leiba BJ Medical College ki hostel ki building da paishinbadagi kaikhiba thodokta tongkhiba passenger sani ga kuntrani thoi amasung crew member train thoi gi manungda Ramesh Biswakumar koba passenger amakhak hingauraga atai loinamak siramlagani panabada yauribi Thobal Awang Lekai dagi crew member Kongbrai Latpam Nganthoi gi haksang masak khangdoknabagi damak DNA test taunaba mahaki pominaba mase ke Gitanjali dagi sample lawkhre hairi ngasi numidang Nganthoi gi apokpaga pominaba mayamba ki Sanatombaga Pausi asiga numidang pung 8 makairom tarakpada sanakhiba warida mahakna hai hanadagi mapanda leiba imung manunggi angangsing oiba mioi ani ngarangi thodok asigi pau tabadagi makhoina leiriba tongan tonganba mafamsingdagi Ahmedabad tamna changsinduna ngarang numidang thodok thokliba mafam adu yaugani haina phongdokhibadu khudong sadaba kharadagi ngasi ayu oina thumkhre adubu makhoi anigi mathakta Nganthoiga pominnaba mase Gitanjali amasung masin manau sing thokpa amaga punna makhoi ani ngasi nungthil pung ani makhairom tarakpadagi Imphal airport tagi Ahmedabad ki dama khongsan khre makhoi ani thenglabada ngasi numidang pung 9 makhairom tarakpa fawgi manungda Ahmedabad ta soidana thungani haina phongdoraklei ke Sanatombina wafam asi phongdorakpadagi pause asina ngasi numidang pung 10 ga minute 12 tarakpada telephone tawduna Nganthoi gi masi amasung mahaka samin nakhibi nupi aduga punna makhoi ani Ahmedabad ta thungkhrabra haina hanglubada mahangna hai makhoi ani tekta kaidana thunglei mafam aduda thungbaga ngarang dagi hauna thodok aduda leikhidraba miyoi singi masak maming khangdoknabagi satharakliba akanba thabaki manung sanna Nganthoi gi haksang masak khangdoknabagi damak DNA test tawnaba pokminaba mache Gitanjali dagi sample lawkhre haina phongdorakhi aduga ngasi ayuk ahanba oina Ahmedabad ta thungkhiba Nganthoi gi masin manau sing thokpa makhoi ani busu airport authority na tonganba ka ama piduna lehelli haina phongdorakhi aduga ngasi Thobal Assembly Constitution gi MLA amasu oiriba hanagi Chief Minister Okum Ibobi amasung mahaki loinabi o Landhoni ex MLA su laktuna imung manungi awabada saruk yaramki haina su phongdorakhi amarom dangarang kaikhiba Air India gi flight adugi flight data recorder black box pung kumari gi manungda Aircraft Accident Investigation Bureau AAIB team amana BJ Medical College ta tamliba resident doctor singi hostel building gi mathaktagi phangbangam khre hairi black box asi phanglabani na thodok adu matau karamna thokibano haibagi chaba maram khangdokpada achoba mateng ama oiragani hairi ngarangi laibak thiba thodok adu thokhibaga panthadana thodok thokphamda changsilaktuna chakliba mai muthatpa tongkhiba passenger sing amasung crew member sing kanaba honakhiba mari leinaba loisang singi mangjil thaba personnel singi manungda Gujarat lengak ki tongan tongan ba loisang nipugi staff sing su mateng pangkhibane black box asina aircraft adugi flight data recorder khaktanatana cockpit voice recorder CBR nasing basu khangbangam lagani hairi maram asina black box asi aircraft adugi mari leinaba technical data single loinana cockpit manungda pilot anina aroiba minute fawda sanakhiba wari singsu khangbangam lagani hairi black box asina flight data recorder gi manung sanba langla langjin sing amasung pilot anina sanakhiba wari sing khanganbagi mathakta tongan ba CCTV camera singi footage su khangbangam lagani hairi Sairak asida Prime Minister Narendra Modi masamaksu ngasi thodok thokpamda laktuna yengsinkibaga loinana Ahmedabad Civil Hospital da laikan nakiba miyoi singa su haktengnana unakhre hojik phawbada laibak thiba thodok asida laikhidraba miyoi singi masak khangdokpa loinamak ngamdribana Gujarat lengaki forensic team amasu station tawduna leiri hairi ngarang thodok asi aircraft aduna puba ngamba arumba sangdagi hena lumkiba overloading oikhibana thodok adu thohankhiba oigadra natraga aircraft adu airport tagi paikhat baga panthadana achoba usek paisilakpadagi oigada haiba wafam su aeroplane kaiba thodok singi matangda thijalakliba expert singna phongdok narakhre Air India 787 Dreamliner aircraft asina yamlabada tanchani ga kunga 8.8 fawolum labasu airport tagi paikhatpa ngami aduga aircraft asida sanba thaugi capacity na liter lakh amaga lising kuntaruk ka sani
303 hairi engine ani panba aircraft asina karigumba engine ama mathau tawba yaraktraba fawbada engine ama khaktana sanglaba minute 330 fawba mahusagumna mathau pangthoktuna aircraft asibu puba ngami hairi adubu karigumba airport tagi paikhatpaga ikan kanadana engine animak matam amatada fail oirakpa haibasidi billion amagi manungda amagumbadang oina thoi haina CSIR ate pasalkarna pausesinga phongdorakre aviation expert ama oiriba Captain Mohan Ranganathan nasu national media da mahangna phongdokibagi matung ina ngarangi aircraft adu uchekna paisilaktuna yasinkiba natraga engine animakta uchek paisilakpadagi oigadra haibadu hojik phawbugi oinadi laikhai tana khangba ngamdri hairi